ꯃꯌꯥꯝ ꯃꯌꯥꯝ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯉꯁꯤ ꯏꯃꯥ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤꯅꯦ ꯁꯤꯗ ꯍꯩꯔꯥ ꯂꯩꯔꯦ ꯗꯈꯤꯅꯥ ꯂꯩꯔꯦ ꯉꯥ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯦ ꯒꯥꯖꯔ ꯑꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯋꯥꯏ ꯊꯔꯥꯛ ꯑꯗꯒꯤ ꯇꯤꯜꯍꯧ ꯃꯅꯥ ꯈꯣꯡꯗ꯭ꯔꯨꯝ ꯐꯗꯤꯒꯣꯝ ꯑꯗꯨꯒ ꯀꯣꯕꯤ ꯑꯗꯨꯒ ꯁꯤꯗꯅ ꯏꯃꯥ ꯏꯃꯣꯏꯅꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯐꯣꯇꯣ ꯂꯩꯇꯕꯒꯤ ꯂꯦꯞꯇꯣꯞꯇ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯉꯥꯁꯦ ꯐꯖꯅ ꯊꯣꯡꯉꯒ ꯑꯃꯨꯛ ꯀꯠꯄꯒꯤ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯒ ꯉꯥꯁꯦ ꯉꯥ ꯑꯉꯧꯕ ꯐꯪꯗ꯭ꯔꯦ ꯉꯥ ꯑꯉꯧꯕ ꯀꯣꯏꯊꯤ ꯊꯤꯔꯨꯕꯅꯦꯕ ꯉꯥ ꯑꯉꯧꯕ ꯐꯪꯗ꯭ꯔꯦ ꯑꯗꯩ ꯌꯣꯡꯆꯥꯛꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯌꯣꯡꯆꯥꯛ ꯆꯥꯊꯣꯛꯈꯤꯕꯅ ꯍꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯌꯣꯡꯆꯥꯛꯁꯨ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯏꯃꯥ ꯏꯃꯣꯏꯅꯨꯅ ꯂꯥꯛꯄꯁꯤꯗ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯏꯪ ꯆꯤꯛꯄ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯗꯒꯤ ꯇꯧꯔꯨ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯖꯅ ꯐꯪꯕ ꯃꯌꯥꯝ ꯑꯣꯏꯔꯁꯅꯨ ꯃꯌꯥꯝ ꯊꯣꯡꯉꯒ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯦ ꯄꯤꯛꯄꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯀꯠꯐꯝꯁꯦ ꯌꯥꯝ ꯄꯤꯛꯑꯦ ꯉꯁꯥꯏ ꯀꯠꯄꯗꯨꯅ ꯃꯃꯥꯡ ꯀꯥꯗꯅꯦ ꯁꯤꯅ ꯆꯥꯛꯈꯨꯝꯗꯅꯦ ꯆꯥꯛꯁꯤꯗꯤ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯀꯠꯂꯒꯦꯅ ꯉꯁꯥꯏ ꯀꯠꯄꯗ ꯆꯥꯛꯈꯨꯝꯗ ꯀꯠꯂꯗꯤ ꯆꯥꯛ ꯊꯣꯡꯐꯝ ꯂꯩꯔꯔꯣꯏꯗꯕ ꯑꯗꯨꯗꯨꯒꯤ ꯉꯥ ꯑꯇꯣꯏꯕ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯀꯥꯡꯍꯧ ꯑꯃ ꯏꯔꯣꯝꯕ ꯇꯧꯒꯗꯧꯕꯅꯦ ꯇꯧꯗ꯭ꯔꯦ ꯋꯦꯜꯀꯝ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯃꯌꯥꯝ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤꯕ ꯉꯁꯤ ꯏꯃꯣꯏꯅꯨꯒꯤ ꯉꯥ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤꯅ ꯎ ꯃꯣꯔꯣꯛꯀ ꯉꯥꯒ ꯃꯦꯠꯂꯦ ꯏꯔꯣꯝꯕ ꯆꯥꯒꯦ ꯇꯧꯕꯅꯦꯕꯀꯣ ꯏꯔꯣꯝꯕ ꯉꯁꯥꯏ ꯆꯥꯈ꯭ꯔꯕ ꯑꯗꯨꯅ ꯆꯥꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒ ꯆꯝꯐꯨꯠꯁꯤꯅ ꯃꯀꯣꯛ ꯉꯥꯔꯤꯡꯈꯥ ꯉꯧꯕ ꯀꯣꯕꯤꯒ ꯃꯌꯥꯝ ꯏꯃꯣꯏꯅꯨꯅ ꯆꯍꯤ ꯍꯧꯕꯗ ꯏꯃꯣꯏꯅꯨ ꯂꯥꯛꯄꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯋꯥ ꯑꯅꯥ ꯂꯩꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯏꯪ ꯆꯤꯛꯅ ꯁꯦꯟ ꯊꯨꯝ ꯄꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯁꯦ ꯀꯃꯥꯏꯅ ꯈꯨꯠꯅ ꯂꯧꯊꯧꯋꯦ ꯁ꯭ꯄꯨꯟ ꯁꯤꯖꯤꯟꯅꯅꯣ ꯌꯦꯡꯕ ꯌꯥꯝ ꯋꯥꯏ ꯉꯥꯁꯦ ꯔꯧꯅꯦ ꯉꯥ ꯑꯉꯧꯕ ꯐꯪꯗ꯭ꯔꯦ ꯆꯥꯛꯈꯨꯝ ꯃꯌꯥꯝ ꯗꯥꯎ ꯌꯥꯗꯧ ꯃꯥꯜꯂꯦ ꯏꯟꯖꯥꯡꯗꯣ ꯍꯥꯎꯋꯦꯕ ꯀꯥꯡꯍꯧꯁꯦ ꯈꯖꯤꯛ ꯋꯥꯠꯂꯦ ꯏꯟꯖꯥꯡꯁꯦ ꯑꯗꯨꯗꯨꯒ ꯃꯣꯔꯣꯛꯄꯁꯤꯁꯨ ꯃꯣꯔꯣꯛꯄꯁꯦ ꯑꯩꯅ ꯎ ꯃꯣꯔꯣꯛ ꯑꯍꯨꯝ ꯇꯣꯠꯁꯟꯕꯅꯦ ꯍꯣꯔꯦꯟꯗꯤ ꯐꯖꯅ ꯄꯥꯜꯂꯅꯤ ꯄꯨꯛꯇꯗꯤ ꯃꯌꯥꯝ ꯏꯃꯣꯏꯅꯨ ꯀꯃꯥꯏꯅ ꯇꯧꯅꯒꯦ ꯌꯨꯝꯗ ꯂꯩꯕ ꯃꯤꯒꯤꯗꯤ ꯉꯥ ꯑꯍꯥꯎꯕ ꯆꯥꯅꯔꯝꯅꯤ ꯃꯩꯒ ꯊꯥꯜꯂꯒ ꯀꯦꯟꯗꯜꯒ ꯐꯖꯅ ꯊꯥꯜꯂꯒ ꯇꯧꯕ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯅ ꯉꯁꯤ ꯉꯥ ꯐꯖꯅ ꯆꯠꯂꯝꯃꯤ ꯍꯥꯏꯕ ꯃꯩꯇꯩ ꯑꯗꯨꯝ ꯂꯩꯗꯅ
ꯉꯥ ꯊꯣꯡꯕꯁꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯑꯃ ꯍꯪꯒꯥꯝ ꯃꯔꯨꯒ ꯇꯧꯕ ꯑꯆꯥꯔꯗꯣ ꯕꯥꯃꯣꯟ ꯇꯧꯕꯗ ꯆꯥꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯨ ꯇꯧꯒꯦ ꯀꯥꯏꯅ ꯃꯤꯉꯣꯟꯗꯒ ꯀꯣꯏꯍꯪ ꯍꯪꯉꯨꯔꯒ ꯑꯩꯈꯣꯏ ꯃꯥꯕꯣꯛꯇꯒ ꯐꯣꯟꯒ ꯇꯧꯔꯒ ꯍꯪꯉꯤꯅꯦꯕ ꯊꯦꯡꯉꯀꯥꯟꯗꯒ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯐꯔꯛ ꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯊꯦꯡꯉꯅꯤꯅ ꯃꯀꯣꯛꯁꯨ ꯂꯣꯏꯔꯦ ꯆꯝꯐꯨꯠꯁꯦ ꯍꯥꯎꯋꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯍꯥꯎꯕ ꯈꯣꯡꯗ꯭ꯔꯨꯝ ꯑꯣꯏꯌꯦ ꯑꯗꯨꯗꯨꯅꯅꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯍꯥꯎꯕ ꯈꯣꯡꯗ꯭ꯔꯨꯝ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯒꯤꯅꯦꯕ ꯅꯣꯏ ꯅꯍꯥꯟ ꯉꯁꯤ ꯏꯟꯁꯥꯡ ꯃꯊꯦꯜ ꯈꯔꯗꯤ ꯌꯥꯝꯗꯦ ꯉꯥꯁꯦ ꯑꯇꯥꯎꯕ ꯑꯃ ꯇꯧꯒꯦ ꯈꯟꯖꯕꯅꯦ ꯆꯥꯅꯤꯡꯕ ꯉꯥ ꯐꯪꯗꯗꯅ ꯇꯣꯛꯑꯦ ꯃꯣꯔꯣꯛꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯤꯠ ꯀꯤꯠ ꯅꯝꯖꯜꯂꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯄꯨꯛ ꯐꯖꯒꯅꯤ ꯁꯥꯗ꯭ꯔꯁꯨ ꯄꯨꯛ ꯐꯖꯅꯤ ꯑꯗꯨꯝ
살아봐. 싸워. 어머 자제반 살해 뱀 싸우다가. 로이더래 하는데 아니야 김장도 알로 밥을 많이 나는데 뭐 너 지간지 가까이 나 Anh là cái điều.นั่นแหละ아니家里边找空去，结果空嘛，别，找空找了那么找，找空能找了那么找。他很冰的，找空找不到的，找空找不到的先逗的。 자, 짱 이제 그래. 소리 짱 나이 잠깐만. बस आमदान तान्ने इले बस कसैले आमदान तान्ने इले इच्छा ओजिदे अहिले 성인된 음식만 또 근데 너무 아기사도 일단 디펜트 그래 ai chả sai gì nữa không phải tạo ra từng gia đình bây giờ là quan trọng ăn bằng không tốt chứ chả cả một đúng rồi không tốt là cái nào sao mà luôn mèo lại ai sẽ không tốt best friend thì sao tôi đi học xung quanh cây gì chứ màu cho cây sò gì mà không đang ngồi trong phòng siêu chưa khang tàn không thích khang mà tôi nói đấy món nào lấy phòng tập bộ dùng cho các bạn ạ không tôi tự làm nhà phòng vệ sinh chỗ khang tập đấy mà hao gì đấy có hay biết nữa ông ta nói à không phải mấy gì khá là mà si cả được xin chăm hao gì mà hi đó yam yam bữa nay tiền năng thì năng cô bảo nó thay nữa thùng học cô bảo nó thay nữa hình xem nhung đã quay khang tốt thì như thế này hình tên cô làm đã thay đồ như thế này có thế được á khang thế này xin cái gì đó xin chào mày phải đang ao máu nó xem một con nào đi thùng học bảo 밥 xin một cô gái lên cho 오늘 또 내일 봐 này 필요 làm này tự anh cho
ꯈꯣꯝ ꯄꯨꯛꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯏꯔꯣꯝꯕ ꯆꯥꯕꯗꯩ ꯁꯥꯔꯤꯕꯅꯤꯀꯣ ꯑꯩꯁꯦ ꯈꯔ ꯑꯗꯨ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦꯕ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯦꯡꯍꯧꯗꯕ ꯃꯤ ꯌꯥꯎꯔꯒꯁꯨ ꯑꯩ ꯀ꯭ꯋꯦꯁꯟ ꯑꯦꯟ ꯑꯟꯁꯔ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯈꯪꯅꯤꯡꯕ ꯀ꯭ꯋꯦꯁꯟ ꯍꯪꯕꯤꯔꯛꯑꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡ ꯃꯈꯥꯗ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯨꯝ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯍꯪꯉꯁꯨ ꯍꯪꯕꯤꯔꯛꯑꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯐꯦꯁꯕꯨꯛꯀꯗ ꯑꯩꯅ ꯔꯤꯜꯁ ꯃꯆꯥ ꯃꯆꯥ ꯌꯨꯝꯗ ꯀꯩꯅꯣꯝ ꯆꯥꯕꯒꯤ ꯁꯨꯃꯥꯏꯅ ꯃꯨꯒꯥ ꯅꯠꯇꯕ ꯌꯨꯝꯗ ꯀꯩꯅꯣꯝ ꯆꯥꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯔꯦꯁꯇꯨꯔꯦꯟꯠ ꯆꯠꯄꯗ ꯆꯥꯕꯒꯤ ꯀꯩꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯊꯥꯒꯠꯆꯕꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐꯖꯅ ꯆꯥꯊꯈ꯭ꯔꯦ ꯑꯩꯅ ꯎ ꯃꯣꯔꯣꯛꯁꯦ ꯍꯣꯔꯦꯟ ꯄꯥꯜꯂꯛꯑꯅꯤ ꯄꯨꯛꯇ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯃꯣꯏꯅꯨ ꯐꯖꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯣꯏꯔꯁꯅꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯇꯤꯜ ꯗ ꯑꯦꯟ ꯑꯩ ꯚꯤꯗꯤꯑꯣ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯍꯥꯎꯕ ꯑꯃꯨꯛ ꯆꯥꯔꯒ ꯇꯧꯖꯔꯛꯀꯦ See you guys in the next video. Bye bye.